Online Manipur YouTube channel subeng birba mayam puknang pu amuka nataram nuksari han madem maru iba pawam update tamjage CRPF kem dagi gari hura lamba Sejang village dagi kuki mari fare hairi mayam aduga mathang update asna naga sing numita jangai de yumda hanjinbiyo hauzik Manipur da oiriba phibam asna maram oirka kari thoka da bage tambang amda phibam asigi yenglaga sing amasung tamda leiriba naga khudimak numita jangai de yumda hanjinbiyo haina naga people's Union NPU Manipur na appeal tawragli NPU Manipur na thaduruk pasero la manahai hojik Manipur do oiriba Fibam asida isa na pamdaba thodoksin thoktana basing dagi Imphal da lakpo oiribasu Imphal da leibo oiribasu naga khudimak na numidang atheng bada lambi sorokta leitabaga loina na numit ta jenge de isa gi yum da hanjinbiu cherosina makhata raduna numit kharni gi mamang da Imphal amasung tampakta naga nupa nupi kaya ama khudong thiningai oiba fibam sing mayok nabaga loina na ka hena lak taknaba amadi akiba phawon bagi thodoksin thoki maram asina Imphal amadi atai tampaki mafam sing da naga sing amasung singi khul sing dagi tampakta lakpa naga sing na lambi da natragna laikai da natragna leirakta yuna singba mayai kabani sasing sin nabiganu hojik leiri phibam asida kari thoka da bage tambang amda phibam da leiri maram asina numidang atheng phawa lambi sorokta leiba haibasi khudong thiningai oibana masi tawdana union asina akan bo wafam thamlakli loina Christmas na lakpada Naga People's Union Manipur na miyam da yai proposal pijarakli aduga mathangi update asna chief minister na Assam da khundariba Manipuri singbu Assamese Manipuri hairamba yaning de Assam gi luptram nga Manipur gi chief minister na Assam gi maru oiba Manipuri CSO singbu hulamba amasung Assam da khundariba Manipuri singbu Assamese Manipuri haina phongdoklumba wafam adu yaning de amasung phambak thakta miyo ani humkhut thangat halaga Manipuri sing pulle lauramba minam bani haina Assam gi tongan ba luptram nga gi mokok thongba thopuba singna khuyek piba serwal amana phongdurakli All Assam Manipuri Students Union Assam Manipuri Maira Paibi apun bulup All Assam Manipuri Women Maira Paibi Coordination Committee Manipuri Development Council Manipuri People's Front United Manipuri Association of Assam All Assam Meitei Women Protection and Development Committee athoba ningsing loop United Club Organization Society for Meitei Chamber of Commerce Khuman Club Lakhipur Manipuri Language Protection Coordination Committee Meitei Pukai Loop Lakhipur Thaugal Marup Jaribon amasung nongin NGO gi thaupuba singna puna kuyek piba serol asina makhata na hai thasigi tara silchar manakta leiba Khoirel khulgi labuk ta Manipur gi chief minister N Birena Saruk yaduna pangthokhiba Manipuri Unity Convention da Assam maru oiba loop sing amata Saruk yakide mahaki pandam fajarbasu loop mayam punsilaga amata oina pangthok lambagi wafal loirambani adubu mayamni yanaba leitaba khunai ga samnaba watpa loop ama ani kaktana mili sing manga tara tilhalambagi wafam thamrambasu yai adubu tinkipa miyam adu sumang lilagi Mithitni hairi chief minister na piramba warol da Assam gi Manipuri singbu Assamese Manipuri hairamba simang leibak thibani Assamese Manipuri haiba nomenclature asi government gi record amada tayaude OBC gi list na singbu dasu Manipuri haina sinari maram asina chief minister na Assamese Manipuri haina anauba nomenclature ama phongdok piramba asina lenga ki official gi thabuk thorom da samam naba kaya leire wafam asna Manipuri khaktana tana Assam ke ethnic gelhu purup singna so angak popoknare Assam da Assamese Dimasa Assamese Karbi Assamese Bengali Assamese Boro amasung Assamese mising haina sijinade masigi mahuta Dimasa Karbi Boro Bengali mising haina sijinai maram asna Assam da leiriba mitei singbu Assamese Manipuri haibasidi thamoi sokna yaning de hairi chief minister na Assam gi Manipuri singi marakta unity leitabana Assam gi Manipuri sing sothabani hairamba asi leibak thibani Manipuri singi common issue da Assam gi Manipuri CSO singi thaudang chapmani khongpham amada ta lemin nei hairi Manipur da loop sing chengum saubagum Manipur gi mapandadi saugate Manipur gi handa ki irang asida Assam Tripura amadi Bangladesh ta leiba Manipuri singna haunuruba tawduna masing naidana Manipur bu ningsing jabagi peace rally kaya satki angam basin khai Firol acha atha ki polam kaya Manipur da tengbang ki hairi Assam Tripura amadi Bangladesh ta mitei amadi Bishnupriya ani gi marakta naksin naba puraknabagi wakalondi phajai adubu Assam da matam kuinedagi Bishnupriya amasung mitei ki marakta leirakpa identity gi sayit nabasingi marakta purup ani sigi akhang ahilu singba singa famin naduna karamba mongdo punsin pa yagadabagi haibagi thaurang thausil puthok pasangi hana porum yatana chief minister N Birena loop amani khaktagi phamnaiba khargi khut thangat halaga pullabani hain hekta lauthok lamba sim hakna Assam da leiriba mitei singi ihul khangbidabani lawi hairi